19, 20, 21, 22, 23, 24, 25, 26, 27, 28, 29, 30. Haydi hayram ni he. Yo pak to nangi dura. Ha. Lapu sinju manam di fajar hai. Sinju ni. Sangang hai to club char de ba. Sinju cha ba ho ra. Amo yale ko mahau. Ha mahau ya bro ba. Nai ba. Hi ma'am. Ma'am ngasi video sidi ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ ꯑꯦꯔꯤꯌꯥꯒꯨꯝꯕ ꯁꯦꯝꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯤꯡ ꯊꯥꯅꯕ ꯊꯔꯃꯣꯀꯣꯜꯅ ꯊꯥꯔꯒ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯥꯏꯅꯀꯣ ꯌꯦꯛꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯗ꯭ꯔꯣ ꯇꯧꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤꯡꯗꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯈꯣꯠꯂꯒ ꯁꯦꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯀꯣ ꯌꯦꯡꯍꯟꯗꯣꯏꯅꯤ ꯁꯤꯡ ꯀꯩꯀꯥ ꯌꯥꯝ ꯁꯦꯞ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯉꯝꯃꯤꯉꯩꯗꯨ ꯍꯣꯠꯅꯩ ꯑꯗꯣ ꯌꯥꯝ ꯂꯩꯅ ꯁꯤꯟꯕ ꯅꯠꯇꯕꯅꯤ나 ꯂꯩꯇ ꯁꯤꯟꯕꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯇꯤꯡꯗꯕꯤꯗ ꯁꯤꯡꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔോ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯍꯣꯠꯅꯅꯕ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯀꯣ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯐꯅꯕ ꯑꯁꯨꯃꯥꯏꯅ ꯇꯦꯡꯕꯥꯡꯕꯤꯕ ꯁꯤ ꯎꯔꯒ ꯑꯩ ꯊꯃꯣꯏꯗ ꯄꯦꯜꯂꯤ ꯑꯗꯨꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯅꯨꯄꯥ ꯉꯁꯤꯗꯤ ꯑꯅꯝꯕ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒꯤ ꯖꯒꯥ ꯁꯦꯝꯕꯒꯤ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯅ ꯑꯩ ꯇꯦꯟꯇꯛꯅ ꯚꯤꯗꯤꯑꯣꯁꯤ ꯍꯥꯞꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯍꯨꯠꯄꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯁꯤꯗꯤ ꯈꯔ ꯈꯨꯏꯍꯦ ꯁꯤꯁꯤꯗ ꯁꯤꯡ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯁꯤꯡ ꯊꯥꯖꯤꯜꯂꯒ ꯁꯤꯗ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯃꯩꯁꯤ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯩ ꯃꯥꯡꯍꯟꯗꯕꯩ ꯋꯥꯅꯦꯕꯀꯣ ꯁꯤꯡ ꯁꯦꯞ ꯇꯧꯕꯩ ꯋꯥꯅꯤ ꯁꯨꯝꯕ ꯃꯈꯨꯟꯁꯦ 20+ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯝ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯕ ꯈꯨꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯌꯥꯎꯔꯤ ꯕꯣꯅꯦꯝꯒꯤ ꯍꯦꯛ ꯀꯀꯥꯅꯤ ꯕꯣꯅꯦꯝꯁꯨ ꯌꯥꯎꯏ ꯉꯁꯤꯗꯤ ꯕꯣꯅꯦꯝ ꯅꯪ ꯀꯌꯥ ꯇꯧꯈ꯭ꯔꯒꯦ ꯍꯥ ꯃꯁꯤꯡ ꯀꯌꯥ ꯇꯧꯔꯒꯦꯕ ꯍꯨꯠꯂꯒꯦꯕ 19 ꯆꯒꯦꯝ ꯀꯩꯀꯥ ꯊꯣꯡꯕꯩꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯍꯨꯠꯄꯤꯁꯤꯅ ꯍꯣꯏ ꯕꯣꯅꯦꯝ ꯀꯣꯊꯣꯛꯍꯜꯂꯣ ꯌꯥꯔꯦ ꯈꯔ ꯇꯧꯊꯣꯛꯑꯕꯅꯤꯅ ꯌꯣꯄꯥꯛꯇꯣ ꯅꯪꯒꯤꯗꯨꯔꯥ ꯍꯥ ꯁꯣꯝ ꯁꯥꯏꯠꯁꯤꯁꯨ ꯁꯦꯝꯕꯀꯣ ꯁꯤꯗꯤ ꯅꯥꯜꯂꯦ ꯂꯩꯕꯥꯛ ꯈꯔ ꯐꯖꯕꯅꯤꯅ ꯑꯃꯣ ꯑꯗ 19 20 21 22 23 24 25 26 27 28 29 30 haydi hayram ni he da chapu do hapa yengdin sai siabrana yengo chapu do hapa प्रधान चाहिँ बोट रोक्नु होइन खोला हामी त अरे ꯆꯥꯛ ꯉꯥꯟꯅꯕ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯁꯦꯝꯃꯤꯕ ꯖꯒꯥꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯩꯗꯧ ꯆꯥꯎꯅ ꯆꯥꯂꯦ
ꯂꯐꯨ ꯁꯤꯡꯖꯨ ꯃꯅꯝꯗꯤ ꯐꯖꯔꯦ ꯁꯤꯡꯖꯨꯅꯤ ꯁꯤꯗ ꯆꯉꯥꯡ ꯍꯩꯗꯣꯛꯑꯒ ꯄꯨꯂꯞ ꯆꯥꯗꯣꯏꯕ ꯆꯥꯛꯇꯤ ꯈꯥꯡ ꯌꯧꯔꯦ ꯁꯅꯤꯅꯤ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯔꯦ ꯑꯃꯣ ꯌꯥꯜꯂꯦꯀꯣ ꯃꯍꯥꯎ ꯃꯍꯥꯎ ꯌꯥꯕ꯭ꯔꯕ ꯌꯥꯏꯕ ꯃꯩ ꯇꯥꯕ꯭ꯔꯣ ꯕꯦꯁ ꯐꯤꯗꯗꯤ ꯉꯥꯏꯂꯦ ꯍꯩ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯉꯥꯛꯇꯪꯗ ꯁꯥꯔꯝꯕ ꯍꯌꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯄꯩꯅꯕ ꯒꯣꯗꯥꯎꯟ ꯍꯥꯏꯇꯥꯔꯦ ꯑꯃ ꯁꯥꯔꯝꯃꯤ ꯁꯤꯗꯒꯤ ꯖꯤꯡꯒꯅ ꯈꯟꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯊꯕꯛꯁꯦ ꯌꯥꯗ꯭ꯔꯦ ꯂꯣꯡꯉꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯗꯧꯔꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯃꯅꯤꯡꯒꯤ ꯕꯦꯅꯔꯗ ꯊꯥꯅꯕ ꯊꯔꯃꯣꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯇꯣ ꯑꯗꯨ ꯀꯛꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯦ ꯑꯩꯒꯤ ꯏꯕꯥꯏꯅꯦ ꯑꯍꯤꯡ ꯆꯨꯞꯄ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕꯅꯣ ꯈꯣꯠꯄꯅꯣꯗꯀꯣ ꯗꯤꯖꯥꯏꯟꯒꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯔꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯂꯥꯛꯑꯦꯍꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯑꯦ ꯆꯥ ꯄꯨꯔꯛꯑꯦ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯆꯥ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯩꯐꯨ ꯌꯥꯎꯔꯦꯍꯦ ꯑꯩꯗꯣ ꯈꯣꯡ ꯃꯣꯖꯥꯁꯨ ꯇꯣꯡꯉꯛꯇꯦ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯃ ꯗꯤꯁꯄ꯭ꯂꯦꯁꯤ ꯌꯥꯗ꯭ꯔꯕꯣ ꯑꯁꯥꯝꯕꯁꯤ ꯗꯤꯁꯄ꯭ꯂꯦ ꯔꯉꯥꯗ ꯃꯥꯜꯂꯦ ꯗꯤꯁꯄ꯭ꯂꯦꯅꯦ ꯗꯤꯁꯄ꯭ꯂꯦ ꯌꯥꯗꯕꯩꯅꯦ ꯔꯦꯝꯅ ꯈꯤꯗꯧ ꯃꯥꯜꯂꯦ ꯇꯧ ꯅꯠꯇꯦ ꯉꯁꯥꯏꯗꯩ ꯁꯦꯝꯃꯤꯁꯦ ꯁꯤꯗ ꯁꯦꯝꯃꯤꯔꯕ ꯔꯦꯝꯗ 아우 이 수부선 가야 돼 난 담다 가지 이 올인원 빠서 올인원 빠담 담다 cây xuân thì sủng sẽ áo tuy phụ giúp giá gì áo phụ giúp giá áo à cây xuân thì áo giờ áo ní áo sẽ đâu rồi overlap tôi xa được tôi nhỉ cái gì mà cái áo đâu rồi sao tôi tặng áo sẽ đâu rồi tôi có cái tôi nhỉ sao zetpa thì are ro e a tha ta ra áo sẽ đâu rồi sao áo sẽ gì sao mà kinh sẽ áo overlap tôi tôi đâu rồi có cái tôi hay à hay đi à tham một cái đó sao hay overlap tôi là hay ní áo thì lại color when thì áo thì cái mà chú sẽ change to nữa change cái yellow một red thì cũng a sai ro shu le so si nó hồng như rồi lấy tàu ở sau hả hay gì sao hai kita green ba di ta mong da de ko green ba ni kan dark green ba dark green green này có cái số thêm bao câu thế 팀 봐서 green le white green white green white green white thêm thế anh green nhau nó thì cái yellow cái thuộc tông mà lại bây giờ yellow de ꯅꯤꯡꯊꯧꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯃ ꯂꯩꯔꯝꯃꯦ ꯏꯕꯥꯏ ꯄꯨꯔꯥ ꯅꯤꯡꯊꯧꯒꯤꯅꯦ ꯁꯤꯗꯤ ꯇꯦꯛꯆꯔꯒꯁꯤ ꯆꯥꯒ ꯃꯥꯔꯤꯅꯕ ꯂꯩꯀꯣ ꯅꯨꯡ ꯍꯋꯥꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯅꯠꯇꯦ ꯂꯩꯕ ꯍꯋꯥꯏꯅꯦ ꯄꯤꯅꯠꯅꯤ ꯄꯤꯅꯠ ꯁꯤ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯂꯣꯒꯣꯅꯤ ꯐꯨꯆꯨꯛ okay aja cuma macam-macam maruk gitu so macam-macam gitu nih si tàu ra gà udah tahu raga asa tàu ra nan bang asa na
ꯑꯁꯤ ꯂꯩꯔꯤꯗꯅꯀꯣ ꯄꯣꯠꯇꯨꯅ ꯀꯩꯅꯣ ꯋꯥꯏꯠ ꯇꯧꯔꯛꯀꯦ ꯁꯤꯁꯦ ꯀꯦ ꯑꯥꯔꯀꯣ ꯁꯤꯗ ꯃꯩꯁꯤꯗꯤ ꯄꯨꯔꯥ ꯉꯥꯡꯂꯩꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦꯍꯦ ꯌꯥꯗ꯭ꯔꯦ ꯁꯤꯅ ꯏꯐ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦꯝꯄꯜ ꯅꯨꯡꯗꯨ ꯊꯥꯕꯅꯣ ꯑꯥꯗꯨ ꯊꯥ ꯂꯩꯈꯤꯗꯪꯅꯦ ꯁꯤꯗ ꯍꯦꯟꯅ ꯊꯥꯕ ꯂꯩꯕ꯭ꯔꯥ ꯑꯁꯤꯅꯦꯕ ꯂꯩꯅꯦ ꯂꯩꯕ ꯀꯩ आवा साइड साइड सपोज आवा लेटर अमदगी यारोइद्रो बंदी चरला 2.5 हाइबनेबको यारो 2.5 की रेडियस 2.5 ngasibudu pura full loibadu ngamaro adosu oli payaga sammaga ko e wakhana imagine tawdi yadamnina fajana kaino tawra leire sem microphone chung ngasi sangaram ne ko ibai gi yaw pata ngai riba microphone ibai adum yai ngasi gidi mitche ngangre hayengge amu ko lisi sida ibai na pire ado hayeng bazar salaga koro olurane phangba yaba pot ngata oibanina yana aiju hana luhong amadi khangadaba hindak ta ahan manina ko khangdriba matang gida pantaw da ani sidi asmaina tawrakiba ngактani na experience ti full ni ko aduna ayu moida mateng laurineba ibai waraw yadre black white ne boko black and white hai coloring tawrakini ba white master to ka tawrakini hoi yengminase ado hayeng bazar jalaga leiraga loina samjilase ko law kumdarse hale ko adudi hayeng muk tawrasi Thursday Friday night bajhe utan Friday night fazare hai gari manu madi yani in break tingan ngai lu wah handbrake ko aje tha chilu ye in break ni ngai gari engine ling dasu handbrake ti ling ye no ande dang thau basina mahaw amne ha angam mani kum de se singam bai se thau gari khara son madi ka ngam maro ko ngam mani si se kinawdo khonangdo yawrakni ba si khonangje biragi khonangje ha haina de wari yam lai bu khongnam keno aeroplane gi thoughting kiro hoy lo singdri yari go ko bu yare bu home du yari ka fe le hore ko de so gune bye bye hem thingnar se da bi se lam nhung dang lam bi dum utke na ko
ꯊꯣꯡꯕꯁꯤ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗ ꯆꯥꯛ ꯉꯝꯕꯅꯤ ꯐꯪꯉꯤꯁꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏ ꯂꯥꯛꯑꯒ ꯖꯒꯥꯁꯦ ꯐꯖꯅ ꯇꯦꯝꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤꯗ ꯑꯩꯅ ꯒꯦꯔꯦꯖ ꯂꯩꯔꯝꯕꯗꯣ ꯒꯥꯔꯤꯒꯤ ꯑꯩꯅ ꯂꯦꯟ ꯇꯥꯈꯤꯕꯒꯤ ꯁꯣꯛꯈꯤꯕ ꯖꯒꯥ ꯂꯩꯕꯗꯣ ꯑꯗꯨ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯖꯒꯥ ꯍꯌꯦꯡ ꯃꯤ ꯈꯔ ꯄꯨꯟꯕ ꯀꯥꯟꯗ ꯀꯣꯝꯅꯕꯅꯀꯣ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯖꯒꯥ ꯀꯩꯀꯥ ꯂꯣꯏ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯥꯏꯅꯔꯁꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ